Ningol Chakouba mari lainana chahi khudingi Manipur lainga ke Fisheries Department na pangthoktuna lakpa annual fish fair cum fish crop competition haukre. State asida mapalamdagi nga metric ton lising kun pushilakliba asi lakadaba chahi manga dadi state asigi nga mising na puthokchaba nga na mahut sinba ngamlagani haina Fisheries Department ki Director Tifulen Maitay na phongdokre. Imphal East ke korong mamangda laiba Hapta Kangjeibung da punna stall chamani fugamathoi hangduna pangthokliba thauram adu Directional Chief Secretary Vivek Kumar Devagan, Fishery Department ki Commissioner Haubam Roshita amadi Special Secretary Nita Arambam su sarugyaki. Thauram adu mari lainana Director Fulen makha taraduna chahi asidai sing ichau thokrabasu nga mising na kanna hotnaduna mela asida nga kilogram lak ama makhai puthokna bapandam thamli. Loina na puthokliba nga sing asisu sarengdagi hauraga nga ayamba mamang chahi singdagi hena chawba ngaktani haiki. Nga mising na hotnariba sigi yenglaga stada sida chahi amada nga metric ton lising humfugamari mathau tabagi manungda metric ton ni fugamari state asida puthokli waliba metric ton kunasi lakadaba chahi manga asida dilamdam asigi nga mising na menkhatpa ngamlagani haibagi thajaba phongdokhi. Loina na lamdam asigi miyamna yamna pamna chanariba nga ki jau hairiba nga makhal asisu hena puthokpa ngamnaba anauba project amasu paikhatlagani hairi. Amaromda handaki ichawda awaba mayokna kiba nga misinggi matangda paumising na hangba wahangda director asina laingak na nga mising da piba tongan baskim singgi beneficiary khanba matamda ichawgi awaba mayokna kiba nga mising da ahanba priority pigani haina haiki. Mapan ginga sabi do isrok pudi koi Manipur ginga si sabi yu samna have andra se asaba state ni state to the sita na Imphal ta na yorok na ba of the 15 to 20 days away 15 to 20 days se pum da na ba hida khapak patuna koi gi nga sing se almost koi Imphal yorok pa matam da cha ba da consumption to da health yam hazardous way aduna aina appeal to zaning badi koi gi local gi fish farmer promote to view aje koi gi fishery department amadi fish farmers mayam gi hona zaman da gi koi tungan bi da gi koi gi ukabi ngaton pengba matik chana bangame inong no ba pilot project koina ngaki jau se koi yok na nabagi koi gi CIFP Mumbai ga memorandum of understanding sign tore